ngasi numida waram phongkhiba tungan ba manipuri sifungsingdagi masum thokhiba thawdo wathoksingdagi maruebi ipausing myamna thamji ahanmada pandam pauksirigi lokusaraga Premanandagi mesi Drugs Lalonbasing khut yaoramba yabagi singnabale judicial inquiry tawragani minister senabami amata lemna tharoi maru phongna muthatkani hain minister na wasakre Sandel district ki salpikarong subdivision ki manungsan ba 5C bilis the popi yan besat ki bide personal Premanandagi mesi esi fatraba Drugs Lalonbasing khut yaoramba yabagi singnabale mesi esi judiciary inquiry tawragani hain minister and berena phongdokhiba loinana senabami amata lemna tharoi maru phongna muthatkani hain wasakre wafam asi Imphal West ki Konthausam khulgi khangjai bungda nauna sabu multipurpose community center ama sangabagi thoramda sub minister nongthombam berena phongdokhibani sub minister na makhatana hai singamari tamda maram sadana lam leibe yonbagi thabak thingnaba laingaki firep hena sisinhalagani hauju state asigi mafam kya amaru oin Imphal area da lamatik sana leitabana miyamna leibida ka hena sinbagi awaba mayunaba haurabani Kanagumba singamasum tamgi area da ADC municipality natragana gram sabha gi ayab yaudana lam leibe yuan yararoi loinana Imphal area da mi kungna tabagi sangasi khara makai hantanaba residential complex khara semga saganaba lengaki thorang leire lengaki pandam amagi makhada state asibu model state am ohenana basu honari haki mangna hai salibitha sida pangthokadori malem ki leba Kungi mifam G20 ki summit Manipur da pangthokadoribani hariba mifam asina state asida ahongba khara disoidana purapang hamlagani maruwai mara asida lamdam asigi puwari da asupa phida ama kanduna lehauragadaba British ki political agent Grimwood pu tana thinduna hatkiba pukramam kazawba ikaikamna utpoina mahaki mita mama kangla manungda natragani Imphal gi mafam sapam amada khinnana balengana khanari loinana hauji Konthausam da legiba pukramam kazawgi mitam su mapung fana semjin sajinanaba art and culture department sinaragani haina sa phongdokhi mana makhatan hai Myanmar room dagi lona puslaki bedrak amadi lona sangakhiba illegal immigrants sing aduna tangdu laitana nungsinana leimina riba furu kuntra ka manga gi marakta irang sakat pahrakli masi akhoi masel kupna nainaduna khangminaba tangai fadrai ki thoramaduga mari lainana lukhrabi amadi ahal oiraba singe pension scheme card su minister na yentoki thoramadur Manipur legislative assembly ki speaker ts hetrabata amadi health minister Dr Sapam Ranjan su saruyakhena pausna makhatan palakli atopa pawmana pukri part fulaga community hall sabale piro part singkanna thabak pekat pahore Biren Pukri amadi part funjilaga community hall sabi ki satnabi ma lakri bistokpiro community hall sage hairubasu ahangba mapamda sabi pukri part sing kalhaudrabadi ayinga sagi khal sound ahongma laktuna miyoibe khoigi tungi lambi leraklaroi maramaduna lamphel part yauna Manipur gi leiriba part sing kanna thabak pekat pahore haina seminis en biren phungdokre wapam singasi hengang makhale kai khangjibung lampak da pangdokpa multipurpose rural development center hall amasum hengang kontha makhale kai model club ki nauna saba building sangabagi thoramda phungdokhibani Deputy Commissioner Imphal East amadi hengang kontha makhale kai model club na sinduna pangtokhiba thoramadu athoiba mithung oina saruk yaraduna minister en berena makhatan hai Pokri amadi part sing phunjilaga sakhiba community hall kyang asisu sijinafam khangdana kang thang oiduna leiba kyai hori Maramaduna community hall pangsa da sabasi tawamsi pokri amadi part sing phunjin khibana maramoiraga ayinga sada amadi mausagi phibamda sound ohong malakli maramaduna lamphel part waithau part osoi pokpi part yauna Manipur gi part sing kanna thabok pekat pahoragani lupa crore satruka nifurom sangna lamphel part takthok lengakna thorang pekat pahore part asi tawnaba michin sing thungnare part sing asi kalhaudrabadi aikhoigi tungi lambi lairaklaraki Mangna hai aikhoi masil gi marakta kalak ying thinaringi Manipur pungkai kairaga leramani laikai gi afaba sokot thorang ama paikhatpada kalak ying thinaba thadoknaraga punna sokot minasi haina spaw sida makhatana phongdorakli makhasa tharak poina to papawmana laita laida singbu mating pangba haibu wakhalun ri yumpham moiraga politics tawrabali sokot maikeida sanction ngamngani karamsyam differently able oi haiduna Pung son thana laithokpagi mahuta haithoi singthoi pombi sijinaduna sinthok lambi lainaba honariba nomai kapam subangko amadi national award thok sarju da langthawal AC gi MLA kharam syam sil gi tengmang piduna pungning thotkre miyambu nungsiba madi laita laira singbu mating pang maibu wakalon di yumpham moiduna politics tawrabadi khunai si chakhat mai keida thunai hangna chatpangamgani haina MLA kharam syam na phungdokre
loina inkhalagli naha singna mayai ka nisai gi ipak tawduna laithokpagi muta khunai da kana khara da oirabasu piramge haipa wakhalun da satmina si haina MLA na paujalakli masagi sai ni furum suruba shamuru me lekai digi numai kapam subang ko na masagi sai ohumlom surak padu wai digi polio laina na duna lep khatuna satpa ngamdabagi mathakta makhut yet khaktamak sijina bayari differently able oiriba subang ko na kan hona duna ma ki yet thangba makhut amadi machine gi matina mobile repairing tawduna sentok lambi laina bonari mayum da mobile center hangduna sentok laina bonari ba subang ko na miyoibna hotpo hona ninglibadi ngamdaba lairoi haina paujalakli yumba lambi da khongdaraba subang ko na ma ki imung manung puna bohona bada makhut nama amadi machine gi matengna mobile repairing tawduna tham da lupa lising taruk faw tan mangamli haina phongdorakli nakalamoramda lamsang AC gi manung sana awang khuno maning lekai gi thoksam surjabala su hawat kangkhatuna satpa ngamdabagi mathakta ma ki khutsa sing ka hena pikli khudongsa da basing asi mayuk naduna su sarjuna ma ki haithoi singthoi bu thoktuna fajaraba lai makal kya yektuna sinthok leina bonari lamdam asida lairiba apunba differently able oiraba mi lising yang khage mari makta mateng pangma ngamdrabasu sinpham naiba singna mateng pangma gi thabak leptana sathaki gani differently able oirabasu mipal tangna hingdabi yade haba wakalonda khong thangjiliba sing asibu mipum kudimangna sokot minasi amadi matau tamjaningai oi haina MLA na phungdokhi differently able oirabasu gi sakthung mapung fana pidi haina laingana lawrabasu makhoi bu maning tamna una pa phangandaba si nungaiti haina sarjuna pen phungdorakhi mangna makha taraduna makhoi de sentang pibina leitabana apikpa sinpham sing maru oina traf embroidery amadi painting ki lamda mahakna differently able oiraba mioi kyara training piduna sentok leheleki mahakna salai riba training center sigi work sedasi ka hena pikpana mafam saba leitabadagi mateng pangbinaba MLA da haijarubada MLA kharam siamna sel oina lupa lising yankhagi mateng pangbirakpada sarjuna tawbimal khangbotki loinana differently able oiraba mioi singi damakta kathokpaga loinana jangshilibu khongthang asida lenga ke mekidigi pangbeba mateng pangbiu haina su mangna phongdokhi hadi atopa paw madana graduate amadi primary teacher gi fallau thokre graduate teachers science Hindi graduate teacher primary Hindi teacher की contract basis ता लौबगी फल लौथोखरे इरामसिग मरी लेन education is की director L Nandakumar notification थोक्तुन मरी लेन बसिंग खनखरे director की notification अदु की मतुंग इन arts graduate teacher की खलब candidate मसिंग सत्रु कतरा घुमदैनि science graduate teacher की सहंग मपन Hindi primary teacher की सहंगा हुमत्रा कतरुक अमदि Hindi graduate teacher की candidate चाम कुंथरा गमथुनि ngasi lamaya magi makha result sing asi Akupa Marol Department official website www.manipureducation.gov.in degi khangba yagani sohidi amaromdana mapandagi sanglakpa miyesina umang kokthokduna popi thaduna khunai manganana basilakli basi anisuba sahi taret khunthakpa lakli takpani ramesor mapandagi sanglakpa miyesina umang kokthokduna madi popi thaduna khunai subu mangna basilakli bathong sina lamdam asid anisuba sahi taret khunthakpa lakli haiba takle haina kairau kendragi MLA loremam ramesona phungdokre wapam asinga si Dr. Hawam Nalini na iba sirugi khunungi sei haina mingthonba tuan lol mingoina siru Manipuri Bengali mitai me amadi English handokpa lairik ama phongmagi thoramda phungdokhibani The Cultural Forum Sinduna All Assembly gi auditorium na pangthukiba thauramadu dai MLA Rameshona hai yelhowingai digi lamdam asida khunda aduna laklaba furup singna maraibak maramdam nungsina ba phawna khunai gi mangna ba thabak tawde siru hairiba yelhowingai digi lairaklaba furup asina khunda ba mafam singna popi thaba leitaba madi yu sungba yawdaba simak sathoksaningai naiki nakalamaromda matam natana isai numai amadi thabal na singba kumai harauda hiena mai onsilakli basi lairik pabigi hainabi watpana naiki isai numai harau kumai da tawringe khunai sing maning halakpani masidigi kanma ngamnaba puno khona minaba sangi haina su mangna phongdokhi atopa paw amadana kaimaida kasar gi gari driver ama phui haibadigi manipur asam lomdagi potpu gari amata sanglakidre ngarang numidang pung ni palom taba matamna national highway kunthra ga tare impal jiribam lambi paringi kaimaid kasar ki gari driver ama mafam aduda duty taba toksem PS ki personal amana tamthina phui haiba wahaudagi silsar truck driver association ngase ayuktigi hauna asam lomdagi jiri lambi da mal pubu gari mata sangan kitre asam gi gari driver sing
Zerigat gari pareng kham laga pian dabi khongjang sangsing kare loinana ngarang di imphal lom da sanggadaba posai puba gari chamaga yankairom kasar gi lal pani da kham duna leiri haidi hiram sigi matang na silchar drivers association gi branch office da pawgi mifam mama pangthokre mifam madur all jeribam road transport union gi president and maniton singana phungdokhibadi ngarang pung amaga makhairom taba matamna imphal lom gi jiri rom da halakpa truck driver Zainal Hussein apa pun lagi drava Abdul Haq Laifam Utar Lalpani Kasar Assam mahang tharakpa truck AS 269547 bu kaimai police na kham lagi entry ta holi loina entry fee lupa sahum piu haibada driver aduna karigino hain hangmada kaithil man bi check post di ahangba traffic entry lupa sahum lawi haina pakom piraki Makatana police personnel aduna lupa yang kai piram hairaki madura driver aduna lupa kun khak pirubada driver adubu police aduna tamthina furaki haidi mangna makatana pawmising haikibadi police na tamthina furak laba huisen aruba phipam na mayum na taraga laidi maram aduna police ki thawong si yamna pendi haina fundokki loinana soklaba driver asibu manipur lengana yengsin bigadra natragana furak liba police aduna yengsin bigadra atubu matamna manipur lengana police ki ka henba thawong si gi matamna mi yengsang bi haina spongdoki Paugi Mipamadura Silchar Truck Drivers Association ki President Hais R. Laskar na hibida maram zadana kay maire duty taba police personnel sing driver ama butam thina furak pakanem tawi atubu matam da mara laiba personnel thabak lakhat piu sok tuna laidiba driver da manipulenga na mating pangbiu yanaba purak tripa phawba manipulom da gari sang ba thingai ki khongjang changsing ki badu saruk gya ki ba asami kasar district ki truck driver amana phongdo ki badi imphal jiribam lambi asida laidiba police check post sing da asam ki jiribam lambi da post pusilak li ba gari sing kham la gate khudingi maram sadana se lobi tabuk sathai mal puraga lakpa gari oiragana lupa sahum dagi samri phawba lawi gari driver sing marakta maite lon khangba haibadi manipur gi masa oirabadi lupa samadagi yankai phawba lawraga thadui kangluk furup naiba mi yengi apun barat masani haibagi wakal jiri lambi da duty tariba policing na phawde paisa piu yadraga phu saibagi thabak phawbu sathaba cpn hainasu phongdokhedi amaromnana laikhidraba bd personnel and premananda gi maphamna miyamna laisukatun ikai kumna bu ikrari Popiyan ba satpada thiba khangdana leiruraba matungna asibak sang oina fangkiba bd personnel ningoma premananda gi haksang asi jenims ki mokto postmortem taraba matung mahaki aroiba mathong mangam pangthokna pidamakta mage poknapam lamdam thobal okramna purakre loinana miyamna leisu katun ikai kumna bodkre ngarang chief minister and berena misi sikupna thigana ba retired judge amana lusingduna judicial inquiry tawraga ne hena lakthokraba matung ngasi ayuk pung 10 tabadagi haukiba postmortem aduda magistrate ama yauna video coverage tawkheri tungda premanand gi postmortem jenims mokto loiraba JC ki mute sing imung munung gi miyoi sing loinana laikai gi marup mapang miyam amadi BDF ki personnel singna ningthina semla pa dolai ama da haptu ma ki mayuma kai tamna aroiba ikai kumna bokong sa sakhi BDF premanand gi thawai yaudra bhaksang ma ki pokna from thawal okrap lampakta puraktuna ASP thawal Jugeshchandra Hawizam additional ASP LO TS Sakardev yauna atai thobal amasum sakpi korong police station ga officer sing BD personnel sing loinana laikai miam yauna laisukatun ikai khamna bulaba matung ngasi numijungba matung da laikai gi mongpham na mak aroiba mathum mangam pangtokre panbayai ngarang premanand gi asibak sang phangkiba village adura forensic science ki timamana mahangna sigiduna leramba mong amasum mafam sing adu kupni yengsilaba matung premanand gi asibak sang mafam adurigi lokhalaba matung ngarang postmortem gi damak jenims ki mokta thamkibani Mara sida ngarang numidang premananda misi ko mani lainana CM ki ba GSC ki mihut amana imung manunggi miyoi singa loinana CM secretariat minister and beren unaduna misi singa mari lainana makhoi gi apamba sing phongdoki tungda minister and beren GSC ki apamba singa du tarba matung premananda misi si kupna thigana ba retired judge amana judicial inquiry sa thaba madi tha ohum ki manungdi inquiry loiduna report pikhana ba premananda misi si gi lengang na pifam tokpa ex gracia masu imung manungda kushina ba loinana maki loina bidisana ba thaba ama piba maki lehauri masanupi amadi masanupa ani gi mateng lenga na piba amasum leikidraba premananda bu ningsing na bigidamak memorial stall ama yungba haina nakal animak ta yana bu purakhiba su leikhraban hairi amaromdana DPC loikraba MTS ki post samri ga taraga humdai namsinduna thamli besi chief minister na athuba matamda haidokpyo
ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯨꯛꯇꯒꯤꯅ ꯇꯔꯥꯒ ꯅꯤꯄꯥꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯔꯤꯒꯨꯂꯔ ꯕꯦꯁꯤꯁꯇ MTS ꯄꯣꯁ ꯆꯥꯝꯃꯔꯤꯒ ꯇꯔꯥꯒꯍꯨꯝꯗ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯑꯣꯒꯁꯠ 10 ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯅꯤꯄꯥꯟꯗ ꯊꯣꯛꯇꯨꯅ ꯔꯤꯇꯟ ꯇꯦꯁꯇ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯃꯥꯄꯟꯒꯤ ꯃꯥꯔꯆ 10ꯗ ꯄꯥꯡꯊꯣꯛꯇꯨꯅ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯌꯨꯠ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯊꯕꯛꯀꯤ ꯑꯁꯥ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕꯗ ꯐꯜ ꯂꯧꯊꯣꯛꯇꯨꯅ ꯅꯝꯁꯤꯜꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯏꯗꯨꯀꯦꯁꯟ MTS ꯔꯤꯇꯟ ꯇꯦꯁ ꯀꯝꯄ꯭ꯂꯤꯇꯦꯗ ꯀꯦꯟꯗꯤꯗꯦꯠ 2016-18 ꯕꯦꯁꯀꯤ ꯀꯟꯚꯦꯅꯔꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯍꯤ 5-6 ꯅꯝꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯔꯥꯏꯕꯛ ꯊꯤꯍꯟꯕ ꯅꯠꯇꯕ꯭ꯔꯥ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯍꯥꯏꯖꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯍꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯗꯤ ꯑꯦꯁꯤꯌꯝ ꯃꯤꯐꯝ ꯀꯌꯥ ꯐꯝꯈꯤꯕꯗ MTSꯀꯤ ꯋꯥꯐꯝ ꯀꯅꯥꯅꯁꯨ ꯄꯨꯊꯣꯛꯄꯤꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ BJP ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ MTSꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯑꯃꯗꯤ ꯃꯤꯔꯥꯏꯕꯤꯕꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯂꯤ ꯁꯤꯔꯣꯜꯁꯤꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯊꯝ ꯕꯖꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯗꯨꯀꯦꯁꯟ MTSꯀꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯈꯟꯅꯕ ꯌꯥꯎꯗꯕ ꯑꯁꯤꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯤꯕ DPCSC MTSꯅꯤ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯅꯤꯄꯥꯟꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯁ ꯆꯥꯝꯃꯔꯤꯒ ꯇꯔꯥꯒꯍꯨꯝꯗꯣꯏ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯣꯜ ꯑꯃ ꯄꯤꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯑꯊꯨꯕꯗ ꯔꯤꯖꯟ ꯍꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯤ ꯑꯔꯨꯟ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯐꯪꯂꯛꯄ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 40ꯁꯨꯕ ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯀꯩꯊꯦꯜ ꯃꯔꯨꯞꯀꯤ ꯏꯃꯥ ꯌꯥꯝꯕꯦꯝ ꯏꯕꯦꯅꯤ ꯃꯅꯥ ꯌꯣꯟꯕꯤ ꯏꯃꯥ ꯕꯤꯗꯨ ꯗꯦꯕꯤ ꯃꯄꯥꯟꯅꯥꯏꯕꯤ ꯌꯣꯟꯕꯤ ꯏꯃꯥ RK ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯍꯥꯔ ꯊꯣꯏꯗꯤꯡꯖꯝ ꯑꯃꯗꯤ ꯄꯦꯕꯝꯁꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ